Mamita mapira jindana ngak leptuna lei adudagi sor ama sang hondoi tofong khangde dithokpang tamjafam sulaiti handok hanjin amuk chatuna lei laijisu chak chanaba mabung ko bothorakpani amukta ukidriba mabungi adugumba matautada nungaizade mabungi manakta changsilei tacho disembato ikhang khangi ho kaidorage bisudaude Tabale manamse ngasidi yamna nungsibadawna tawba aduda hangchiklangamani o chak charase lisembado mamai lithuraktabi pakhum pire ai pukse thanthangale horen tumamdai doina charge tacho nakaidaurage lisembado nokfetawri kisidawde haraga baba simaso ngaiduna lehore chaningdrasu khara chawarsilao nang jaminawro ai kona jargi jakto ai kadune thangzalam laijasa makha tarudre mayambado wakhal nungaitre haibadi khangle adabu maramdo hangjiluba ngamde imungdo oina changli naubiya nabungdi thamana hanglakpani laijasu mama mapadadi mabungi awaba matawdo khanganingde mung hada khumlei tajawdo hujik saningri tumlamdai da jargi hayima Magi chakto kadoina thanamu hai Hauzik saring sida chaminaradi phaidana Mina chaninglabadu horin chaninglabo matamda chajarni aikhoi chathosise Mamane makha taraktanaba chaba hokre laizadi Sanahal ga thabagadi khangzadabanina kishuena khanjiludre Laizana hairibado asemu oiraboi maningi Asomna punsibaso Ranbirgi call lakpa ngairi ngasidi mathakta kadre pamungda oina leire phone do makhutagi suken hinkhidre charang naringai charaktuda nando do janglai sana namana hairisi karino punsibaso golaktuna pamung mayai da phami kari matangino mamto noigi wafam dugira baba hoi paisa gini handakti piragumsi baba nando do sora sango mohondoi Aisu moigi matengse phanadi pangra khanbani chakhotpagi mami ama sugu udi paisa thadaraso oiroidaba machana paduna haibado adum ilagale lak manga bagaina aikhoi sibu kari unu ubano lak manga se phagi gi mawni piraktaba yaroi gane harambani mamtone hena wahina wani supi pi dabadu nungaitre amadi pikhrasi handaki sina aroi boirasi ai khanba yaba khallabani hoi baba amadi pikhrasi Hospital ki salary piba matam yoramlani hangchit yen thoknaba ngasi haramlabani baba anauba janglakpu singdudi baba moisu khara khara piradoini o phare phare pothar aina mada phirol amta lushil halukige hoi baba nando do thokre punsibado wakal da sukhali haying se oti madi lermgani Ngasai madugi result do lakraba zala ningthemdam ta hangi wakal do khanna khanna phone do paikhali tan janagum wana ngai zariba Ranbir do call laksali punsibaso nangori matagum phone do thuna paikhali hello loida exembado haikri yes oina pirasi account da kapado nungai roi hoi ado magi phone do thuna longnawa idaw na khra taksalo wakal ikan khanda dana hairi Ranbir do gyan khangom mami kari ni taw na torisibo ai gyan tade nangi warise itaw leisembaga nuini kari arot bawari leina bagino giri giri takpo mi yaurisibo Ranbir do wakal da chingnarabaso laizagi wakal di paklamba phangdi punsibaso hujiktada gyan tari gyan tarapada masa mathanta nokningba poklei wari kaisu leite phone paidabadugi nungaitabagi sum haibani adubu haiba migi so chinba lerangani aina phone sembagi hairubada matha sai phone ga pairo hene kedorage hangbuso hayeng haigi hai kainomdi leire leisembado kai dorjano ngai minarsi ai thamlagi ngai khoda wari ngak tokise wari ga pele hayeng torse thamlagi ai wareba potharagi ai di wada bro natu thikibadagi nang kaino matawri Ho nokna biro kisu khanbide nupi amta koidaba nangna kari khangdorige thamo thamo nangi matam laga khangni ko
Wahai khara do hairam laga Ranbir su phone thamkhre. Punsibadu nokmi longna tumthei. Nupi koi bisibu yam lobro. Moi mayam sina aibu chamam na hale. Mathangi numitni lai jaga laisembaga do hospital dagi halakpada Ningjel hoida changi. Ningjel lai jana sumangda lepaga kaubani imung dagi mana mayai mada thorai. Haima lai ja aikhoi ibe madi laite ne laisemba sango Ningjel laite haibatuda laisembaga lai jaga do khangeng ni kakhalo ngak phamkhu ibe mado imagi hida kapa doctor da ne chakhibani laisemba do nungai jade mangol da kakhatuna phaminei kadai salurino noi pau ga phawna dabro aikhoi bi maga phawna khidi nama aikhoi su hospital dagi halakpadu da sum changlakpani ye sakhiba su kuidri ne ina ma chalo lake laisemba sa thakisi nong phadok lakpani ngak phamina kisi yare dei dema cha de lolorno imana haibadu kamaina torge hangbalaakpani hawjikpudi yamna sonjin moidri hagadaba laina nati kuina punsira roida as yam noide lai jadi hospital amada yaure haidaine hoina ma lisemba nangna kari honariba idei maisu sumlai thopadi yadabanina nawbiyogi hospital duda security ori hai kaino ine wagi mating su kita da so redana lisemba mamaga inega bu luna tawbiyu ko wa baya ba waraklabani hoitema aikhoi giso imana aruba laina mana silakpasida imana masakara kalingai aikhoi bi maso luhungna ba hainari laisemba do ijam jamna wari sanaramado khaktak jai tumina lei ngarang laisemba na umbagi maram hawjikta da gyan tare mabungda hairap yengi laijaso Laiza aikhoi bi masi magi khangna chana baga leibro leiradi hairo luhungbugine wari sana doribani laisemba do phamangamdre laizana kare khumlakani masado iba pakhalingai tablak khumlei inama ai adumadi khangre nupadi koidaba malida nangna khangdradi koiramlaroi aikhoina somda nupa amasili athubada hongdoklani hoinama noi tayai hoidine awun potki wa khana khrabani mana yaning da balai raso laiza noi na khara thimjin bi batabani natrane laisemba hoidema ikhang khang na harakpani laisemba do laizadi mabungna leiba yaram la roidaba do khanbada kuina phamningdre phamlamba do phukawali inama ai heng la age yum sumi am ta lahode lingjelo silai tabani na chalake hoi salo kari mata sek chadre tawrise yare denama asumna ni do lingjel hoidagi thorakle yum yobu phau laisemba do wa machet ama phau ngangdi laija su tumina magi ka da changi mafi hongdo puloi baga phamungda lungna tumthabaga laisemba do magi ka da changli nawbi nangi phone se masidigi nang paizaro laija do ngangai kaigino ta chaw nangi wari do mapung phana panaba phagi tawunida aigi phone sembado lauradabani maithongna momo noktuna awaba kya lotsinduna hairakliba wado tabada laija nungaitri wam tangangdi tumina lei laisembasu phone do piramlaga tumina thokre numidang wairamdo Sanahal ka thabaga halai laija su lai khuramba loiraga mamaga mapaga gi manakta changi ima kari hinjang thongdoino thabasu khawdagi morok atekpadu lakthori morok atekpase irolaga bora mahujilasi hoima nabungdi kari thakdokhibani aingonda kemta hairamdre o Sanahal makukto haifet pairaga koksi yam nungaitre lok tawdoribra khangre ngasigi nungsadusu sakhrene adunani laijasu mapagi manangda changlei baba kokchikpro chi moi baba phamungda ngaktang tumina pothariro aine chak thonglurage hoi ai khongkuse hamdoklaga potharage
Thabadi chakhumda changkhre. Baba, sida phamamo ai hambige, ising laurkhage. Ta chawlaaga guli leheluse. Sanahal do machagi wai khradda tabada awabado kauthui. Kasu toroida baba na dungamni ko kitang nungaittabagi bu. Kok nungaittabase anabani. Chakhumda imagi manakta leiramo. Ai ising pusalagi. Laizada tahata chakre. Sanahal do nukmi. Masige ngang sidi. Laizan hegyadadana chakhumduda Sanahal do makhong hambiri. Thabado chak thongna mapa machagi matawdo yengdana noi. Talaktuda leisimbado halai. Chakhumda changli. Machanupina mapagi makhongdo phadi amana teithokpibado ubada ingangakna. Nabiya, babagi khong hambiri ro. Mapana nokmi khumlei. Aina ko kitang nungaite hairubagi nachanupina khong hambiri banine. Leisimbado anidugi manakta changsilaga phami. Ima hinjang thongkrabo. Iron ba phutkri bora hausira tawbani. Bora hauranu ima ngasidi tolo phangi se yen kiji makhayam lerapani. Asi oina ngawrasi. Tolo phangle haibaduda leramliba ahumdo ingangakna yengai. Tacho tha phajida. Ngasi se moi tolo bienba numit oira mali. Aduda aigido hana pithokpani hari. Leisema nokmi mamagi manakta changsilaga sema lising nipani. Thabado pesado bada mabuning nungsi. Sanahal so anaba kaukre maithongda nokthuri. Kasidi imayam harawi. Nang na pesa si pibagi nate. Nang babaga igana nakoy ni gidamakta kaya daw asaba. Masi wazaman ase kokli imagi bungo. Mama nang so thong na gyan takidreda. Kapkadaba nati no kadabanine. Aikoi huzik waningai oidri. Nasagi maral charadabani. Sanahal na nokmi tawduna thimjilibani. Thabaso paisado leisimbada pi. Nang paisalo imungi awada palerikpaga lawgi. Yarima ima dum pairo. Nangi phondo semhalo. Siloina changloi ima. Adu nang sum pairo yare hairaga. Paisa paibagi wa oine yam ngangnei da noise. Sanahal na phagi tawsalaibani. Imana nungaitragana lising ama silawragi. Aduga chawngasina naubiya nangi furi ama leiro handakangi. Aigidi yare da chaw. Ai luksilo nangi tolo phangbada aigi amuk lebigadaba khangidana. Leisembagi wadadada pulab noi. Asumna matam khra hokre. Leisembaso phone paikidri. Ningjalga pawsu phawnakidri. Leisembado hanaga manadri. Machi ungduna leirabani. Ranbirna phone semnabagi hairabaso mana ngamnabadum khummi. Ningjal makoini ki wari se Ranbir thafok khangandi. Leisembagi ungnakliba mawng mataw se laizasu nungaizadi. Hanagum yumda leiramlabadi Ningjal hoida chatlaga wari sanaruradabani. Adusu oidre. Hospital chatlabanina phone da wari sanabadaso Ningjalna kemta hairakti. Laizana phone paire haibase punsibasu khangi. Adubu maram leitana phone tawba message thabadi pakngamdi. Numidang amani chak chanaba matamni. Leisembado chak khara charaga hagwatke tawbani. Sanahal na khangai hari. Ibungo nang handakse kari tawba yaure. Laizaga thabagaso leisembada yenglei. Leisembado thoksadana aibu gadawragi kaishu tawdida. Aise nangbu pokliba napani ni. Nang awaba madi mayoknare. Nangi na ungna tawsiyari. Seng hai kari tawba yaure. Chakso inthi nungai na sadi. Masi unglaga leibado imaso khangini bungo. Thabaso haizilai mayamdo chak chadabida leisembada nungaidana yengdana lei. Leisembado awaba kayado losankhre. Asema minok amaga loinana. Ima baba ai kishu tawde haiba. Thabak khradi wai huzikse. Hospital da mi yamna chinba tension khara dum lei adunani. Oh nangna karishu tawde hairabani na phare. Adubu uidabadi nganganu ko. Adu chak sabagi wafamdo hayengmak tawrasi. Lamjingbasu chattore haire. Noi kakada nga do hayeng lawbugi haineramabani. Hoi baba ai itaw du sai rage yengi. Itaw na yaraktraso lamjingbado chaminarasi.
ꯔꯟꯕꯤꯔꯒ ꯏꯕꯦꯝꯃꯒꯗꯨꯁꯨ ꯍꯥꯏꯕꯤꯈꯣ ꯄꯨꯂꯞ ꯄꯨꯟꯅꯕ ꯍꯣꯏ ꯕꯕꯥ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯂꯩꯁꯦꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯅꯥꯎꯕꯤ ꯐꯣꯟꯗꯤ ꯑꯩꯒꯤ ꯀꯥꯗ ꯆꯥꯔꯖ ꯇꯧꯔꯝꯕꯅꯤ ꯂꯩꯁꯦꯝꯕꯗꯣ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯗ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯕꯕꯥ ꯆꯥꯛ ꯄꯤꯖꯗꯣꯏꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯅꯣꯏꯒꯤ ꯗꯣꯛꯇꯔꯗꯨꯅꯦ ꯂꯝꯖꯤꯡꯕꯅꯦ ꯔꯟꯕꯤꯔꯒꯤ ꯅꯨꯄꯤꯒ ꯑꯇꯩ ꯀꯅꯥꯁꯨ ꯌꯥꯎꯗꯦꯗ ꯕꯕꯥ ꯁꯥꯔꯗꯨꯗꯤ ꯌꯥꯎꯍꯟꯒꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯇꯥꯁꯤꯗ ꯃꯤꯅ ꯍꯪꯒꯣꯏꯅꯤ ꯕꯕꯥ ꯉꯥ ꯑꯣꯏꯅ ꯂꯩꯔꯒ ꯄꯤꯈꯤꯁꯦꯕ ꯅꯕꯨꯡꯅꯗꯤ ꯌꯥꯝ ꯆꯝꯃꯤ ꯍꯥꯏꯕꯗꯨꯗ ꯅꯃꯥꯒ ꯑꯩꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯅꯕꯅꯤꯅꯦ ꯅꯕꯨꯡꯒ ꯑꯝꯇ ꯇꯥꯟꯅꯔꯨꯈꯤꯒꯦ ꯍꯣꯏ ꯇꯥꯆꯧꯗꯣ ꯍꯥꯏꯔꯨꯔꯅꯨ ꯍꯥꯏꯌꯣ ꯑꯁꯣꯝꯗ ꯂꯩꯁꯦꯝꯕꯗꯣ ꯁꯨꯃꯥꯡꯗ ꯊꯣꯛꯂꯒ ꯄꯨꯟꯁꯤꯕꯗ ꯀꯣꯜ ꯇꯧꯏ ꯑꯃꯗꯨꯁꯨ ꯉꯥꯏꯔꯒ ꯂꯩꯔꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯔꯤꯡ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯆꯠꯄꯒ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯗꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯦ ꯂꯥꯏꯖꯅ ꯈꯜꯂꯤ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯅ ꯄꯥꯏꯈꯠꯄꯅꯤ ꯍꯜꯂꯣ ꯍꯥꯏꯕ ꯐꯥꯎ ꯈꯣꯟꯖꯦꯜꯗꯨꯅꯤ ꯏꯇꯥꯎ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯂꯩꯁꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯄꯤꯛ ꯈꯪꯇꯦꯛ ꯇꯦꯛꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯨꯝꯂꯛꯏ ꯆꯥꯔꯦ ꯏꯇꯥꯎꯗꯤ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯀꯩ ꯂꯩꯔꯒꯦ ꯏꯇꯥꯎ ꯍꯦꯛꯇ ꯍꯥꯏꯌꯨ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯁꯤꯕꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯑꯗꯨꯗꯤ ꯏꯇꯥꯎ ꯕꯕꯥꯒꯤ ꯃꯥꯒꯅ ꯏꯇꯥꯎꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯔꯟꯕꯤꯔ ꯍꯣꯏꯁꯨ ꯌꯥꯎꯔꯒ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯁꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤꯗꯅ ꯌꯥꯏ ꯏꯇꯥꯎ ꯏꯇꯥꯎ ꯅꯪ ꯍꯩꯗꯤ ꯍꯩꯅꯅꯤꯀꯣ ꯀꯩꯗꯧꯕꯒꯤ ꯍꯩꯅꯔꯣꯏꯗꯣꯏꯅꯣ ꯍꯥꯟꯅ ꯂꯣꯏꯅ ꯇꯤꯟꯅꯔꯛꯇꯕꯗꯧꯅ ꯇꯧꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯉꯟꯅ ꯍꯦꯛꯇ ꯂꯦꯡꯕꯤꯔꯛꯑꯣ ꯑꯩ ꯔꯟꯕꯤꯔꯗꯁꯨ ꯑꯃꯨꯛꯇ ꯍꯥꯏꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯄꯨꯟꯁꯤꯕꯗꯣ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯔꯟꯕꯤꯔꯗ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯩ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯁꯅꯥꯍꯜꯅ ꯇꯨꯡꯅꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯁꯦꯝꯕꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯀꯩꯗꯧꯔꯦ ꯕꯕꯥ ꯅꯥꯎꯕꯤꯅꯗꯤ ꯗꯣꯛꯇꯔꯗꯣ ꯍꯥꯏꯔꯨꯈꯤꯅꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯥꯁꯤꯗ ꯏꯀꯥꯏꯖꯩ ꯉꯥ ꯑꯣꯏꯅ ꯊꯤꯜꯂꯨꯕꯅ ꯐꯩ ꯍꯥꯏꯔꯤꯅꯦ ꯑꯁ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯕꯕꯥ ꯑꯃꯨꯛ ꯍꯥꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯔꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤ ꯄꯨꯟꯁꯤꯕꯗꯣ ꯌꯥꯝ ꯆꯝꯕ ꯃꯤꯅꯤ ꯀꯩꯁꯨ ꯈꯜꯂꯣꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯅꯆꯜ ꯅꯨꯄꯤꯅꯤ ꯏꯀꯥꯏꯖꯔꯤꯕꯅꯤ ꯂꯩꯁꯦꯝꯕꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯨꯝꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯃꯊꯪ ꯆꯍꯤꯗꯗꯤ ꯁꯥꯕ ꯍꯧꯔꯗꯕꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯅꯃꯥꯒꯩꯒꯅ ꯇꯥꯟꯕ ꯄꯩꯁꯥꯅ ꯏꯃꯨꯡ ꯄꯨꯕ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯈꯔ ꯈꯔ ꯐꯪꯂꯛꯄꯗꯨꯅ ꯇꯦꯛ ꯇꯦꯛ ꯈꯔ ꯂꯥꯡꯁꯤꯟꯁꯤ ꯍꯣꯏ ꯕꯕꯥ ꯁꯥꯔꯤꯉꯩꯗ ꯈꯔ ꯐꯖꯅ ꯁꯥꯍꯧꯔꯗꯕꯅꯤ ꯁꯅꯥꯍꯜꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯥꯏꯖꯒꯤ ꯀꯥ ꯃꯄꯥꯗꯨꯗ ꯂꯦꯞꯄꯒ ꯅꯥꯎꯕꯤ ꯍꯌꯦꯡꯗꯣ ꯂꯤꯡꯖꯦꯜꯁꯨ ꯍꯥꯏꯕꯤꯈꯣꯀꯣ ꯍꯣꯏ ꯕꯕꯥ ꯃꯄꯥꯒ ꯂꯥꯏꯖꯒ ꯉꯥꯡꯅꯔꯤꯕꯗꯣ ꯂꯩꯁꯦꯝꯕꯁꯨ ꯇꯥꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯑꯃꯨꯛ ꯅꯝꯗꯨꯅ ꯒꯦꯂꯔꯤꯗ ꯆꯪꯂꯒ ꯂꯥꯏꯖꯒ ꯂꯤꯡꯖꯦꯜꯒ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣꯁꯤꯡꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯉꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯕꯁꯨ ꯑꯩꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩ ꯂꯦꯞꯄ ꯉꯝꯗ꯭ꯔꯦꯀꯣ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯂꯩꯁꯦꯝꯕꯒ ꯊꯕꯥꯒꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯕꯅꯤ ꯂꯥꯏꯖꯅ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯤ ꯔꯟꯕꯤꯔꯒ ꯑꯟꯖꯨꯒ ꯌꯧꯁꯤꯜꯂꯛꯏ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯆꯪꯂꯛꯏ ꯔꯟꯕꯤꯔꯅ ꯀꯥꯔꯟ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯀꯥꯏꯅ ꯀꯅꯥꯝꯇ ꯎꯄ ꯊꯣꯛꯄꯤꯔꯛꯇꯦ ꯄꯨꯖꯥꯔꯤ ꯋꯥꯔꯤꯁꯨ ꯎꯔꯦꯗꯅ ꯂꯩꯁꯦꯝꯕꯅ ꯈꯨꯝꯂꯛꯄꯅꯤ ꯊꯕꯥꯁ ꯑꯅꯤꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯏꯃꯥꯗꯤ ꯀꯨꯀꯔ ꯀꯥꯝꯕꯒꯤ ꯃꯈꯣꯜꯁꯤꯗ ꯏꯆꯥ ꯂꯥꯛꯄ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯅꯥꯎꯕꯤ ꯅꯅꯝꯃꯒꯤ ꯐꯝꯅꯕ ꯀꯩꯅꯣꯝꯃ ꯂꯧꯕꯤꯔꯨꯁꯣ ꯐꯥꯟꯗ ꯐꯝꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯖꯅ ꯆꯠꯇ꯭ꯔꯤꯉꯩ ꯑꯟꯖꯨꯁꯨ ꯅꯥꯀꯟꯗꯒꯤ ꯐꯥꯟ ꯑꯃꯗ ꯉꯦꯛ ꯐꯝꯊꯩ ꯂꯥꯏꯖꯥ ꯂꯧꯔꯅꯨ ꯁꯤꯗ ꯁꯨꯝ ꯐꯝꯂꯒꯦ ꯏꯅꯝꯃ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯕꯦꯝꯃ ꯏꯃꯥꯗꯤ ꯀꯥꯎ ꯀꯥꯎꯔꯦ ꯁꯥ ꯃꯔꯣꯏꯗꯣ ꯈꯔ ꯍꯦꯛꯂꯛꯑꯣ ꯊꯕꯥꯅ ꯍꯥꯏꯔꯛꯄꯅꯤ ꯂꯥꯏꯖꯁꯨ ꯐꯣꯟꯗꯣ ꯇꯣꯔꯆ ꯀꯥꯞꯄꯤ ꯑꯟꯖꯨꯗ ꯑꯣꯟꯁꯤꯜꯂꯒ ꯏꯅꯝꯃ ꯐꯝꯂꯝꯃꯨꯀꯣ ꯑꯩ ꯃꯔꯣꯏ ꯍꯦꯛꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯔꯣꯏ ꯍꯦꯛꯅ ꯍꯦꯛꯅ ꯁꯣꯔꯣꯛꯇꯣ ꯒꯥꯔꯤ ꯆꯠꯂꯤꯕꯗꯣ ꯑꯃꯨꯛ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯩꯅ ꯃꯔꯣꯏ ꯍꯦꯛꯂꯤꯉꯩꯁꯤꯗ ꯁꯥꯔꯗꯣ ꯒꯥꯔꯤ ꯊꯧꯖꯤꯜꯂꯗꯤ ꯇꯠꯈ꯭ꯔꯦꯗ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯟꯕꯤꯌꯣꯔꯤꯁꯤꯕꯣ ꯋꯥꯈꯜꯗꯣ ꯆꯔꯥꯡꯅꯔꯤꯉꯩ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯒꯥꯔꯤꯁꯨ ꯊꯧꯖꯤꯜꯂꯛꯏ ꯂꯥꯏꯖꯁꯨ ꯏꯈꯪ ꯈꯪꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ
Kari heglino? Laisa so hawalai. Sir, maroi heglambani imungda changbiramo. Mamaido nantharaga ikain harakpani. Punsibaso Laisa da nokmi nokmi yengi. Changlage. Wahido haramlaga mamai leiduna chatke tawbani. Adubu punsibado mamai leithore. Manam yam nungsiba manami. Kay manamno. Leigumba magi manam oina satawi. Thabalay manam ni sir. Oh, thabalay manam se aigi ding sinahanbani. Thabalay laadi imungda changbirakpa kaidoge. Bangoldagi harakliba khonjel do tabada ani do khangbra khangi.